ꯃꯝꯂꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯃꯝꯂꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯋꯥꯈꯜ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕ ꯂꯥꯏꯔ ꯈꯥꯡꯄꯣꯛꯇ ꯃꯥꯜꯂꯤꯕ ꯕꯤꯖꯤꯒꯤ ꯃꯅꯤꯅꯤ ꯏꯃꯥꯗꯤ ꯃꯝꯂꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯋꯥꯈꯜ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕ ꯂꯥꯏꯔ ꯈꯥꯡꯄꯣꯛꯇ ꯉꯥꯜꯂꯤꯕ ꯕꯤꯖꯤꯒꯤ ꯃꯅꯤꯅꯤ ꯏꯃꯥꯗꯤ ꯂꯥꯛꯂꯣ ꯅꯆꯥꯒꯤ ꯇꯝꯄꯥꯛꯇ ꯅꯆꯥꯒꯤ ꯇꯝꯄꯥꯛꯇ ꯅꯆꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯝꯂꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯋꯥꯈꯜ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕ ꯂꯥꯏꯔ ꯈꯥꯡꯄꯣꯛꯇ ꯉꯥꯜꯂꯤꯕ ꯕꯤꯖꯤꯒꯤ ꯃꯅꯤꯅꯤ ꯏꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅꯤ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁꯥꯎꯔꯒ ꯁꯥꯎꯔꯁꯔꯦ ꯐꯥꯔꯒ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁꯥꯎꯔꯒ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥꯕꯨ ꯊꯥꯒꯤ ꯂꯩꯕꯥꯛꯇ ꯄꯨꯕꯤꯅꯤ ꯃꯥꯂꯦꯝ ꯊꯨꯡꯅ ꯀꯣꯏꯍꯟꯅꯤ ꯄꯥꯡꯒꯜ ꯊꯧꯅ ꯍꯥꯞꯄꯤꯌꯨ ꯂꯧꯁꯤꯡ ꯃꯩꯔꯥ ꯆꯨꯕꯤꯌꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯌꯨ ꯃꯝꯂꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯋꯥꯈꯜ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕ ꯂꯥꯏꯔ ꯈꯥꯡꯄꯣꯛꯇ ꯉꯥꯜꯂꯤꯕ ꯕꯤꯖꯤꯒꯤ ꯃꯅꯤꯅꯤ ꯏꯃꯥꯗꯤ ꯂꯥꯛꯂꯣ ꯅꯆꯥꯒꯤ ꯇꯝꯄꯥꯛꯇ ꯅꯆꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯏꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕ ꯅꯆꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ Thank you. ꯑꯩꯒꯤ ꯃꯊꯪꯒꯤ ꯏꯁꯩ